हुम्फुगनिपान सुबा रिपब्लिक डे की थौरम मणिपुर दसु पांगथोखरे कोरकोम यावना तोंगान बला लोलुप सिंगना रिपब्लिक डे बॉयकॉट तौदुना कौखिबा टोटल शटडाउन ना मणिपुर की मौसागी पुंसीदा चावना कायबा पिखरे अमदे रानी गाइडिंग चाही चामगा अनि सुबा मपोकुमन थौरम तोंगान मफम सिंगदा पांगथोखनख्रे खुरुमजरी ISTV की पाव मियंग ताबीब सिंबु तराम नौचरी हौजी पाव संदोर पिजरी हुम्फुगनि पाल सुबा रिपब्लिक डे थोरम लेबा की मफम अतैद पांगथोकनबगु मणिपुर दसु पांगथोखरे मफम ओइबा थोरम मणिपुर सरकार न सिंधुना कंगलादा मणिपुर की गवर्नर डॉक्टर नजमा हेब्दुल्लाना चीफ गेस्ट ओइदुना पांगथोखी थोरम अदुदा चीफ मिनिस्टर ओक्रम इबोबी मिनिस्टर सिंह MLA सिंह सिविल अमदी पुलिस की मकोक थोंबा ऑफिशियल कयाना सरुग याखे मणिपुर पुलिस के कंटिजेंट अमना गवर्नर वो गार्ड ऑफ ऑनर पीखे तुंगदा भारत की मचु अहुम की फिराल गवर्नर ने चिंखटखे मणिपुर फायर सर्विस हेडक्वार्टर की स्टेशन ऑफिसर M मुहिंद्रो अमदे उखरुल फायर सर्विस स्टेशन के लीडिंग फायरमैन जॉनसन दा प्रेसिडेंट फायर सर्विस फॉर मेरिटोरियस अवार्ड गवर्नर ना खुसनखे तुंगदा निमित असिगा मरी लेना अहानबा मणिपुर राइफल्स के पैरेड ग्राउंड के कंटिजेंट हुम्फुगनिथोइना सरुक याबा मार्च पास्ट के पैरेड कमांडर CID की SP टेक्निकल ममता वाहेंगबम IPS न ओइदुना चटखे गवर्नर ना सैल्यूटिंग बेस द मार्च पास्ट की सलामी ओखे ngasi की कंटिजेंट हुम्फुगनिथोइ अदुदा एक्स सर्विसमैन स्कूल कॉलेज असम राइफल्स अमदे पैरामिलिटरी फोर्स के कंटिजेंट के बैंड पार्टी अमदे तोंगान कल्चरल ट्रूप डिपार्टमेंट क्या के डेवलप तरागा हुंदोइना सरग्याखे नकलगले सलामी पीरगनी मैनम बेन कंटिजेंट असना सलामी आई लकिशन चिंग क्लास ते न कमांड तोबा रमलोंग हायर सेकेंडरी स्कूल ममंग तही के येंगनबदा रिपब्लिक डे की थौरम येंग लाकपा मीगी मसिंग याम हेनगतखे लंबी की नाकल दमियोय कयाना रिपब्लिक डे की थौरम येंगनबा अंगन बायुक्त की हौना लेनखे तुंगदा कंटिजेंट सिंह अहानबा बटालियन मणिपुर राइफल्स की पैरेड ग्राउंड थुंगदुना मफमदुदा चीफ मिनिस्टर ना सरुक याखिबा खुदिंगमपो थागतपा फोंदोके चीफ मिनिस्टर ओक्रम इबोबिना लेबाक असि ngasi मालेम की चौखलकलिबा लेबाक सिंगी मनुंगदा मांगजिल थाना चंगसिलकलिबा मतिक मयाय लेबा लेबाक अमा ओइबा ngamle स्टेट असिदसु चौखत थोरांग अमसुंग अतै हिरम कयादा खुमांग चौक्सिनबा अखोइना उबा फंगले लॉ एंड ऑर्डर ना चौखत थोरांग की थबक थोरम सिंगदा खुरो ओहेले लालौलुब सिंगना वायलेंस थादोक्तुना डेमोक्रेटिक ओइबा पाम्बै अमसुंग तंदु लेताबा फिबम अमना इशू सिंग असि लोइसननबा अपील तौखि ngasi pangthokiba republic day thorong ki tongan bachangdamnabada makong mathang tarba sing lauthokre march past ke uniform contingent ta manipur jail na hanba CRPF na ani suba tay suba MR amasung hanba IRB na ahum suba takre NCC group ta sainik school A na hanba NCC senior year wing na ani suba NCC junior year wing na ahum suba takre school contingent ki da TG higher secondary school amasung kasturba gandhi balika विद्यालय अंद्रोना हनबा अंद्रो गवर्नमेंट हाई स्कूल नेशनल स्पोर्ट्स एकेडमी बॉयज अमसुंग इबोटोंसना हायर सेकेंडरी स्कूल ना अनिशुबा अमदे अहुमसुबा पोजीशन दा नंबोल हायर सेकेंडरी स्कूल रामलाल पॉल हायर सेकेंडरी स्कूल अमसुंग कस्तूरबा गांधी बालिका विद्यालय मयांग इम्फाल ना पुन्ना तामिनाखरे कॉलेज कंटिजेंट GP वुमेन्स कॉलेज ना हनबा DM कॉलेज ऑफ आर्ट्स ना अनिशुबा इम्फाल कॉलेज ना अहुमसुबा ताखरे बैंड पार्टी की दा मापल सुबा IR महिला बटालियन बैंड ना हनबा फायर सर्विस बैंड ना अनिशुबा MPTC अमसुंग अनिशुबा IRB कंबाइन लोइनना ऑल मणिपुर बैंड पार्टी एसोसिएशन ना अहुमसुबा पोजीशन तामिनाखरे डेब्लोदा DIPR ना हनबा चीफ इलेक्टोरल ऑफिस ना अनिशुबा
tourism na ahum suba takre get construction da max na hanba commerce and industries na ni suba forest department na ahum suba takre cultural troupe kida marine cultural troupe sandam senba kangpopi na hanba Manipur Public Music and Dance Center pasoi na ani suba masung amuyayma na sankritan thobal na ahum suba takre tongan ba department sing yauna akhanaba prize daragani thoi amasu lakthokri hayeng ahanba battalion Manipur Rifles Parade Ground da pangthokadaba cultural dance competition da manamathum sing asi yentokani hari amarom da miyam na thoramasi yengba lakpa matam da police na ka hena section badaki mioi kaya pen da phongtok na ke Kangla Paki Mamang Thangba Sarukta Chatpa Mars Yauna Tongan ba contingent sing adu Kangla Paki Maning Thangba Saruki Lambi gi matai da lepaga yengadabani haiba wafam police ki maike dagi phongdorok padagi thoramasibu yengba lakiba mioi kayana police ki thawong asidi republic dagi thoramasi makoi yauna athingba pirabra haibagi nungaitaba fawba phongdokna ki Imphal East District Administration na susinduna Imphal East District Headquarter Porompat su Republic Degi Thoram Pangthoki. Thoramadu da Imphal East ki DC Ningthozam Geoffrey, SP Dr. A.K. Jaljit amade Imphal East ki Adaksa Vadur Rahmana Maroiba Mir Singh oina sarukyaki. SI Pradip Ningombam na Parade Commander oiba contingent amana Guard of Honor PK. DC Geoffrey na Jati Firal Chingkhatuna Thoram Haudoki. Cultural item kaya su utki District Asig Police Personnel Yauna Mathau Ningthi na Pangthokpa Department ke employees sing da Commendation Certificate khusnaki DC Geoffrey na Bharat Riba Nagarik Pumbana Dharma Mati Jat Bijat ki khenaba thamdana aikhoi amatani haiba wakhalonda nungsi chanana leiminagadabani haike District Asig manung dalaiba Kendra Tarada Mikhal Ningthi na Pangthoknaba District Administration na kanna honari Mana makatan hai kibada miyamgi khongchat amade protest tawbada mairoi sing siznabi danaba apil tawki. We, citizens in this state, have a responsibility cast upon us. This is the responsibility of electing legislators to the Manipur Legislative Assembly. The Election Commission of India has announced the schedule of elections in Imphal East District with 10 assembly constituencies will go to the polls on the 4th of March 2017. The district administration is making all efforts to ensure that there is free and fair elections. We aim to conduct an election where use of money, muscle or threat to garner votes is banished from this land. Towards this objective, adequate teams have been deployed for keeping a vigorous check on activities of political parties and political functionaries. Humpuganipal Suba Republic Degi Thoram District and Session Judge Imphal East amade Imphal West na susinduna Uripok Cherap Court Complex ta pangthokre Bharat ki machong ki firal chingkhatuna achamba thoram amagaloina na pangthokiba thormaduda District and Session Judge Imphal West Maibam Manoj Kumar District and Session Judge Imphal East Golmai Gaitul Stilu amade Chief Judicial Register Imphal East Aribam Nautuneswari na chingbana saruk yabak loinana mathau ningthina tawba court ki staff singa sel gi mana piduna punging thogatuna ikai khunab utpana mapungoibe thoram oiki District Administration Bisnupurna susinduna humpuganipal Suba Republic Degi Thoram asi Lokoi Park Parking Ground da District asi ki DC M Hare Krishna na Bharat ki machong ki firal chingkhatuna pangthoki Thoramadu district asigi manungda leba nupa amadi nupi police personnel sing BDF amade JNB Manipur gi mahiroi sing Anganwadi worker sing yauna contingent kayana saruk yatuna Mars Pass ki thoram pangthoki DSP Saitem Takelambam na parade commander oike ngasi thoramadu district asigi SP Jogesh Chandra police amade civil gi makok thongpa kaya susaruk yake mathau ningthina tawba civil amade police officer kunda manamathum yenthoki District Administration Thobal na susintuna mini secretariat complex da DCM joina India ki firal pahanduna thawamasi pangthoki DSP Thobal Y Premjit na parade commander oiduna contingent kungatare ke Mars Bars ki salute okay Anishuba Sam Rifles ki band so yauna tongan manat ki kumai kya sut ke
district asigi mathau ningthina tawba department singi miyoi humdra mathoida certificate pituna pungning thogatki DCM joina Thawal district lising chamapal marifu humdoi degi mapung phaba district ama phangkiba chahi kun helaklaba phawba hiram kayada awat palaire chawkat pa district ama ohenna na bkhona bada pumna makna khona minasi haiki समाज में संगपदा इसा इसा की कुदोंबी असिदा टेलीबल इन अदु नमगा अकोय कुदोंबी अदु टिंग थोगा यामना साथोंगा अकोयना लेबाक असिदा गणतंत्र की राइट अदु मफम चाना सिना बंगबगी तंगाई फदब ले अदु खंदना अकोय पुनमक इलेक्शन असिदा अकोयना असेंबा असुंबा गाइडलाइन पुनमक असिंगदु इल्लगा अकोय पुनमक मलमेसी Handak tamapong phaba district ama oikiba Kakching gishu ahan boina Republic Day thoram Kakching chumnang da leiba basic ground da pangthoke DCTS Kiran Kumar na India ki machu ahongi phiral chingkhat ke SDPO Sugnu Aerobindro na parade commander oiduna tongan ba contingent kuntragat taru ke Mars Bars ki salute okay ngasi gi thoram atu da Kakching kendra gi MLA Y Surchandra Wabgai kendra gi MD Fazur Rahim amade local body singi mi chingsu sarugya ke सिंगी नुपी सिंगी तरह सारे जहां से अक्सर लाली बसना पब्लिक बक्सिंग Handakta Nauna district sem kiba None district tasu Republic degi thoram pangthoke district asigi DC Rupachandrana Bharat ki machu hongi phiral chingkhatke thoram atu da district asigi SP TK Anal yauna police officer sing SDO SDC amade ate official ke ana sarugake district administration Churachandpur nasu Humpuganipal Suba Republic Day Thoram Churachandpur District Headquarter the Pangthoke tongan ba contingent singi Mars Pars DC na okay nat ki oiba jagoi sai kya su Pangthoke I Howland Sang Sing Son and ASI Hawala Guite. Handak tabapong phaba district ama oikraba Jiribam district ki su ahan boina Republic Day Thoram Jiribam Government Higher Secondary Playground the Pangthoke DC Harmit Singh Pahujana India ki machu ahongi phiral chingkhatuna tongan ba contingent singi Mars Pars ki salute okay DC Harmit Singh na mapung phaba district ama oibaga loinana anoba daitya kaya lakle police station amade department singi head singna thawai yauna thabak tawbiduna hena chakotpa district ama oinana bkhona minasi haiki Handak Tanauna Sem Kiba Kangpokpi District Kisu District Administration Sinduna Republic Degi Thoram Thomas Ground the Pangthoke DC T Ranjitna Machuong ki Piral Chingkalaba Matung tongan ba contingent singi Mars Pars ke salute okay DC Ranjitna Nauna Sem Riba Kangpokpi District po mapung phaba Watapadaba District ama oinana ba khona bada mipung khudimak thopirakna ba appeal tawke District asigi laifam thokpa infrastructure sing ayat apan yaudana athuba matamda leirakna ba mipung khudimana cooperation PBU tharongi sarka moina khulgi chip singda kambal khudol tambaga loinana natki oibe thorong kya sutki District Administration Technopal na Sinduna Government School Ground da Humpuganipal Suba Republic Degi Thoram Pangthoke Thoramatu da Technopal gi DC KH Raghumani na Bharat ki machu ongi Piral Chingkhatun haudoke contingent ke ana saruk yatna Mars Pars ki Thoram su Pangthoke Thoramatu da Technopal District ke SP Shalam Somorje Taranithu Suba Assam Rifles ki CEO Rohit Thakur yauna sarkar gi mari leina ba official singna saruk yake Amaram na moregi ADC complex da su Republic Degi Thoram Pangthoke Republic Degi Thoram ka mari lenana Indo-Myanmar border thingjin ke maduna maram oiduna security na Jackson Thoram ke asu lokhat ke border thingjin bana maram oiduna lalol iti ki thabak su lep ke Kumbi Polo Ground da su Nifuganitho Shubasam Rifles ki AR post setup purna sintuna Republic Day Thoram Pangthoke Thoramatu da post commander na Sanaroi amade miyamga loinana numit asigi harau tayamba phongdok minake
District Administration Tamenglong na susintuna Mini Stadium Tamenglong District Headquarter the Pangthoke Thoramatuda DCM Luikhamna Machuhong ki Piral Chinkat Pakaloinana Tongan ba contingent singi Mars Pars ki salute okay District Asigi Mathoning Thi na Toba Employees Sing Youth Club Singi Sanaba ki Machak Mathum Sing Amade Ahal Oiraba Singda Kambalian Thoke Republic Day Thoramasiga Marilena na ISGB ki Tamenglong Correspondent Daniel Kamayauna Mioy Tarukta Credential Certificate Piduna Ikai Kumnaki. Korkomyang na tungan ba lalulup sing na Republic Day boycott tawduna kaukiba total shutdown na Manipur gi mahusagi punchida chawna akaiba pikre. Kwairamban kaitel da pofam phamna kide thangal kaitel amadi pauna kaitel thong hangna kide. Lambi da passenger gari yauna makal kaya gi gari chen bagi chang yamna nemki. Freedom Fighter Rani Gaidin Lugi Chahi Chamaga Ani Shuba Mapokumon Thoronga se Congress Bhavan da Pangthokre Manipur Pradesh Congress Committee na Sindar Pangthoki Bathoram aduda Manipur gi Chief Minister Okram Ibobe Deputy Chief Minister Gaikhangam MPCC ki President Tien Haukep Minister Singh MLA Singh amadi Congress ki Karmi Kayana Sarugya ke Tien Haukep na Jati ki Firal Chinkhatuna National Anthem Sangminakhe Rani Gaidin Lugi photo da President Tien Haukep na luchingduna Laishu Katuna ikai khumna butke Masagi Ojaba kaya thadoktu na miyam gidamak kathoktu na thabak tawkiba Rani Gaidin Lugi chahi chamaga ani shuba mapok kumon thoram Kabui Mothers Association na susinduna pangthokre Major Khulda leba office asida pangthokiba thoram da Kabui Mothers Association gi maroiba thomi sing amuko gi President PS Devan Icham gi President N Rajendra amade tongan ba lanai luki thomi sing su saruk yaduna laikhidraba Rani Gaidin Lugi maphamda ikai khumna butke Amukogi President PS Devana Phondo Kibada Economic Blockade ki Chaithengna Micham Praja Kudima Kham Thengna Wanare Adubu Laibak Thibadi UNC Manipur Sarkar Amasung Central Government Loishna Bahonabagi Mahutta Kangbup Masal Khatna Naba Oina Sinduna Lairi Haiki Adubu Hojik India Government ga Manipur Government gana Akhoi ngasi chathariba Economic Blockade ase Loishin Badudi ngam Manipur Government mapangan yam kalli India Government mapangan yam kalli Adubu Manipur gi awa na taba sigumba thogo wathok sing sidadi makoi pangan thona sing adu khudokte adui mohta miyam sing na war ganda amana amabu launa khongna ba kaya se masidai sida makoi na rajniti sanara ganda election na sigi campaign londa kulaya moina sathara ganda leide Ijamgi President N Rajendra na Akhoi Masel gi marakta amana amagi horok pham khangminadun Leminarabadi, Manipur gi apun bagi saktam kaidongai dasu tugai bangam loi haiki. Kalau cuna kapangam diri masih lagi kapas lepas kalau cuna kalau apa, macam tu apa Manipur gi apun bagi saktam lah ni. Mesti tiken dah sikit lagi kapsi apa macam ini majority orang tak lepas. Cookie war tu macam tu cookie dah tahu ni. Masih kuai lagi apa gi society dah. Masih dah mungkin apa dah defender run apa kekalahan lepas. Orang macam saya nak invite tu gi motor apa gi. Government ni minum jangan dah mungkin tahu ni. Si semua semua cakap lagi kau puas tu, kerana anda kerana ni kerana memang. Wangai Kendra BJP ki ticket Mikhal Thengnagani haina sem sariba M Thoiba Hauzik Phawba ki de BJP te ki tokpa leitri hairi Hauzik Phawgi merkana tenba brem tang luminasi World-class interventional cardiology at Sky Hospital, performing non-operative closure of hole in heart and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shamkishore for hole closure, RF ablation, coronary angioplasty requirement and other procedures like pacemaker, ICD, CRT, combo angiogram are also available. Touch the pinnacles of success for your children. Get enrolled to one of the finest schools in Northeast India, UNESCO School. Excellence in education. Constipate season Constipate season manung saban taba constipation problem kohon magami. Ikang tanba manung sada basingusuk kohon magami. No mada tumam daida lubu saba ising glass amada chamas amana traga anida thadara season Constipate.
Miyam ki nuwairaba pausal, mathang da domna Delhi chatpada look active hospitality services na miyam da air conditioned rooms, ethnic cuisine amasung taxi ki khudong chaba tham. Please contact 09999055302 or 09821819453. Look at these hospitality services. Assurance redefined. Live School, Ghari Makhalekai, Airport Road, Imphal. Admission open. Standard pre-nursery to class 9. Pre-nursery, amadi nursery. Admission ki sale lauzaroi. Computer class, music class, smart class, CCTV camera, van services, bus services, yoga class and physical training. Separate boarding for both boys and girls. Admission start from 21st November 2016. Reopen 3rd January 2017. Breaking matungda amukana taram naucheri makataba pauda Taragama Shuba Assembly election da Karau Kendra da BJP gi mirep oigani haina thorakliba miyoy sing asigi marakta miyam gi thabak tawgadaba miyoy da ticket pidabana Kendra sida BJP gi khongol mutlagani haina ngase urup arati da phamkiba mifamna phongdokre BJP ki ticket tanaramba candidate Taragama yauna pangthokiba ngasi gi mifam aduda saruyakiba MI Khan na haikibada Kendra sida BJP gi mirep oinana ba ticket pikraba miyoy se karam background da yumfam oireka pibanu haibadu numit nini gi manuga sengdoktrabade thomi khudimak party da ki toklagani haiki Sakangdaba Singnangasi Singjamai Police Station gi manung chanba Manipur College maning da khaba wall gi maya da bomb pokhayan kre thaudodu da wall gi sarukara akaya toy thokre midi asopan amata yaukide Mantri Pukri da CRPF camp ki mamang thangba sarukta leba Aryan Furniture mamang dasu Sakangdaba Singna bomb pokhayan ke thaudodu da Aryan Furniture ki mamang thangba mingshal akaya toy thokre midi asopan yaukide Oinam Kendra da Congress ki mirep oinana ba sem sariba haubizam ithoi bige election campaign hodopaka loinana road show pangthokre election campaign committee oinam Congress party na sindura pangthoki ba campaign na tuda mioi kya na sarugya ke Bishnupur district ki adyaksha oibata natana Manipur state ki Congress Seva Dal Mahila ge organizer su oiribe haubizam ithoi bi devi ge house campaign adu oinam Kendra ki mafam kya ta chathaki UNC की economic blockade नंबर मोइदुना मणिपुर दा passenger service तौरिबा गाड़ी सिंगदा थेंगनरिबा अवाब सिंग येंगलगा TDC अमदि गवर्नमेंट ना होटनदुना थाउ पीरिबसि मखाताना पिबियु कनागुम्बा सर्विस तौरिबा कांगबु खराना TDC ना पाउ पीदे हाइदुना सर्विस लेप तौबिगनु हाइना यूनाइटेड बस ऑनर्स वेलफेयर एसोसिएशन मणिपुर की सेक्रेटरी बी धनपीरना फोंदरकली Hojik TDC na thau marang kaina Manipur government ga tanar ga pivi dana maru ina khoi gi president Tamo Ranjit na senvi dana dumai taw dana Manipur da passenger service taw mayam chiki awawa mat lait amat lait tamu makhai chenja bani adu bu ngarang na han subhana laibak thiba akhoi gi route khar da taw pache akhoi yam noi jade aduna TDC side ta akhoi gi bus owner union gi maike di gajen ngodi hana gumna TDC na Manipur government ga tanar ga pivi ba thau adugumna pam singda dum pibiu aduga Manipur gi parja mayam gi hujik economic blockade ki thau phangda gi awa ba chethi je khar do chu phangna ba na koi TTC gi maike da bas ona union ni maike di gi ning jare Amaramba Joint Administrative Council All Manipur under 5-ton passenger service ke convener L Somarendra nasu handak marak live vehicle thori ba mioi kambu kharana lambi kharada TDC na thau suna pitabana bhara hengat na logani haiduna yana da lakpadage passenger service leblakpa miyam gi laibak thibani pendaba kaya leirabasu mari lena ba passenger service thori ba association ki mioi singna JSC amade TDC da laklaga tanabiu light vehicle Singi awabe yengduna TDC na hojik Imphal East ke Kusum Oil Service Station amade Imphal West ke Hairangoi Thong Service Station da thau piri makha tana Tidim Station da su light vehicle ki passenger service tawriba singi pinana ba thawrang tawri haike nakal kharada TDC na piri ba thaw asibu pende marang kaina phangde haibagi damakta lambi lambi da hoi gari sing lepa amadi hoi gari sing ban toksan ba asi JMC Council under 5-ton passenger service makai dagi tawbiganu hana nurukchari aduga hairiba awat apasing adu TDC amadi JMC Council da laklaga tanabiraga asigumlaba Manipur da waraba tampham sida parja singbu hanba asi TDC na honariba sibu mapung phana sajok pibiraga akogi hena phaba lambida poroknaba amadi ngarang ngarang mapung kharada akogi passenger service lep tuna parja singda wahanba amadi TDC bu lan maran siba sigumlaba singasi tawbigan
petrol tanker nipuganithoi diesel tanker humpuganithoi malongi IOC depot da thunglakre makhatana hayeng oil tanker chamaga yankhai su jiri dagi imphal da thoroklagani consumer affairs na thau numit khuding ki pinana bhonagani government na su jiri bam dagi lakpa convoy da yamdrabada tanker chamaga yankhai yauna na phonari phibamasi leibana miyam na thau gi mi paiba leibiganu hari hoji pawgi merthana tembre amamuk lominasi Sara Coaching Center, Mungsangai Boroi Makong, Imphal West. Admission open, 3rd Special Foundation Course 2017 for Class 9 and 10 BOSM only. Starting on 23rd January 2017. Our toppers in high SSLC 2016, 11 position, 15 position. For details, please contact 9612556766, 82589324436. ALS IS Imphal announces Prelim Batch 2017 from 28th January 2017. Timing 7:30 to 10:30 a.m. 6 days per week. Contact ALS IS Imphal opposite Jennings Gate, Porumpat. Exclusive mentoring and counseling session by Mr. Arvind Salam. Also log on to www.alssatedu.com to register for free talent hunt cum scholarship test. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Imphal West ki hiyang thangda leiba Tolachong Ibeton Memorial Academy CBSC ki 2017-18 ki pre-nursery dagi na class 8 faw ki admission hojare. Mayay lambi mai kaida amatangay raba CBSC Ibeton na tambiri school ni. Matik charaba school ground leiraba amadi matamdu tuna na digitize tawraba well experienced teachers in na takwi tambiri school ni Tolachong Ibeton Memorial Academy CBSC. Break matungda mukana taram nokchari makhataba pauda Sri Sri Gaur Govinda Girls College amadi Eastern Popular Club na chatharkli bad numinini ki camp loisin kre club ki president Yambam Lal Babuna laikai gi chokha thorang kaya club asina makhata na lokhat na ba honagani haki Theatre Director Nabawari Pabu India Government na Padma Shri Award pinaba laukthorokpada theatre mirror ki artist singna nungaiba phungdokre madam kuina art ki lamda kathoktuna laklaba sumang lila amadi theatre gi lamda mahakna piriba contribution asibu sakhang bibaki damak India Government pusu thagatba phungdokli Churatanpur gi Tuibongda leiba Peace Ground da ILP bill gi ihauda laikhidraba singi mafamda ikai khumnabu utpagi thoram ama pangthokre Young Party Association General Headquarter amadi JSC Anti-Tribal Bill na sinduna pangthokiba thoram aduda Jau Mijo Paite Mar Chin Simte amadi Wi-Fi na chingba ki tongan balu chingba kaya na saryaki wangang kiba singna tribal singidamak makoina thawai katkibabu singthanaki Hauzi sanabagi pawmuk lobirasi Nasi sana bagi pauda Hyderabad February kunga mathui dagi kunga manga fawa pangthokadoriba National Master Athletics Championship ta sarukya Master Athlete singna hiyeng ayuk pung Nepal taba matamda kuman lampak men's stadium da lakna na ba association na khangali United Coaching Club Saiton na sinduna naha oiriba football bu pamjaba angang singbu pung thogat poina chahi taraga humdoi makhage thamage grassroots football coaching camp ngarang Saiton playground da lotion kre thawamatu da Saiton gram panchayat ki pradhan S Samungau ward member M Ibomja susurgyaki hauji sanabagi makhata ba pau boya ni thousand dagi amuk lobisi Federation na Bharatiya Nupi Football Masana hena sakol hana bamadi India gi akan nupi team siam na bagi pandamda mamang sahidi gi ahan ba waina Indian Women League preliminary round Odisha da pangthokhraba matungda Federation na sinasinduna tha sikitang kunipal gi mathang thagi February ta mari phawba Delhi gi Dr Ambedkar Stadium da team taruna saruk yaduna pangthokdoriba Indian Women League final round da saruk yagadoriba Manipur gi Eastern Sporting Union wangkhai gi sanarui singda yaipha mangon pibugalona na uniform sing yangthopki thoram club asigi sanglenda pangthokre
Thoram masida Eastern Sporting Union Wangkai Secretary R.K. Nimai, Retired IS T.I. Sudhir, Eastern Sporting Union Wangkai Vice President Amadi Advisor T. Indra Kumar Amadi Union Asigi Maru Chu Sharuk Yaki. Thoram masika Mari Union Asigi Secretary R.K. Nimai Pukada qualifying round gi matam tuda Union Asigi Sanru Sinkhara India team da yauduna leirurabasu hauji team mapung phaba team ama oirabanina pangthok kadariba final round asi soidana mai pakani habigi thajaba lei haiki. Final round asida saruk yagadariba sanawising adudi O Bem team captain vice captain G Radharani E Panthoisanu I Sunibala T.S. Umabati M Mandakini T Prameshwari K Tony NG Sweetie Kasmina Ranjibala T.S. Ahanbi T Ranjita Lalam Hawkip T.S. Janda T.S. Purnima Y Premi Y Kamala Amadi Achobini team manager na A Prinjit coach na Ngampau Kipzen team doctor na I Homen Ramadi physio na NG Silen Leimana Oigani pangtokadriba final round asida team Taruk FC Pune Aizol FC Meghalaya JPR FC Pondisari Eastern Sporting Union Wangkai Manipur Rising Student Football Club Odisha Amadi Alakpura Football Club Haryana na Sharuk Yagani Eastern Sporting Union Wangkai gi ahanba match thasi ke tang kunipal gi nungtil pungani tabada FC Pune ga sanagani final round asida Sharuk Yagadaba Manipur gi Eastern Sporting team gi sanawai amadi official sing New Delhi gi damag International Airport gi ngasi Imphal thadokre Amaronda team tarung Sharuk Yaduna thasi ke tang kunipal gi New Delhi gi Dr. Ambedkar Krishnan pangthokadoriba First edition of Indian Women League mapung phana pangthoknaba league asigi champion oigdoriba team sing de kusinanaba trophy launch tobagi thoram New Delhi da Sports and YS ki minister Vijaya Goyal All India Football Federation ki president Prafulla Patel All India Football Federation Women Committee ki chairman Sara Pailo na Sharuk Yaduna thasi ki tang kumari da pangthokre thoram asida team taruk ki captain FC Pune gi Dalima Sivar Eastern Sporting Event Manipur gi O Bem Rising Student Football Club Odisha gi Sasmita Malik Alakpura FC Haryana gi Sanju Yadav JPR Football Club Pondisari gi Sumitra Kamraj amadi Aizol Football Club ki K Lalru Yai Zeli su Sharuk Yaki All Manipur Sabi Association Sinduna Kumanlapak Sports Complex ki Yas Fencing Hall da ngasidagi unit kulumdagi nupa macha samaga kumanga amadi nupi masa Manipur tarani thoina Sharuk Yaduna ngasidagi taruk suba mangsata pam iboyama amadi arambam puinapati memorial kuntra mathui subi state level Sabi championship hokre Haudopuki thoramda Manipur Sarkar gi Horticulture Department ki Hana Deputy Director Oramba Khuraijam Ratan Kumar All Manipur Sabi Association ki President Okram Manglem Sintak Puren Thangta State Awardee Moirangthem Manisu Sharuk Yaki Pangtokadorba Championship asiga mari lenana ngasi Sabi sanaroi singna masana asigi demonstration miyamda utki Sombong Student Club Sombong na sinduna Sombong Student Playground da thasi ki tang tarani pal ki team tarana group ani thok na khaidu tuna sathariba mapal suba inter Sombong invitation football tournament ki ngasi chanakiba ahanba match da SSC team A sektana YSKYC khunjaubu goal ahum sinoda maithiba pikre SSC team A sektagi mai papagi goal singadu A Risan A Karan Chandra Madi A Amuthoina Mers ki kunmari suba Nipunipal suba Madi Yankai Mathoi suba minita Chanduna Mersasi Mai Paki Tournament asigi ani suba Mers ki sanakibada ANNL ke Sombongna SSC team B sektabu goal ahum sinoda maiti bapikre ANNL ke Sombongi Mai Papugi goal singadu CIS Rambona Mers ki kuntra suba di Nipu Mathoi suba minita goal ani sanki Atopa goal aduna KS Ranbir Mers ki tare suba minita Chanduna Mers ki Mai Pakimani Satharipu tournament asigi hayeng ayuk pung tare tabada hanba match oina SKYC kunjau amadi BDF Post Sombonga sanagani ani suba match nungtil pung amatabada PSA nungloi YSC Yorbunga sanagani ahum suba match nungtil pung ani tabada WYC YD amadi Phalda Phaknunga sanagani Kwangbo Youth Organization na sinduna organization na sigi grounda tha sigi tang kuni thoidagi team kunmari na group Nepal thongna khaidok tuna chathariba ahum suba ima panthoibi trophy men's open 5A side football tournament ki ngasi sanakiba ahanba match ta CCFC Khetrina KLYCBK
Kalikabu goal ama sinoda maiti papikre CCFC Khetri gi mai papi goal adu chawbana match ki kuntrani thoi suba minute sanki tournament asigi ani suba match ki sanakibada CITY FC Kaithela Sangbi amadi King FC hangang goal amata sanadana draw sakre Sathariba tournament asigi hayeng thilpung amata bada ahanba match waina KFC kwa Kaithela amadi UFA Thawalga sanagani ani suba match nthilpung ani tabada YOC Naharup Makapat amadi ICLSYDO Huirem Laikaiga sanagani Tarachiri boyai hausulo selakpada ngasinong magyoiba ay ngasagi pau mukpijari ngasigi oikiba ay ngasagi pauda ICAR lampel pataki pirakpa paugi matung ina ngasigi khwaidagi sakiba degree Celsius kunmanga dasmik nipal khwaidagi ingba degree Celsius manga dasmik ahum Nuksita yauba ising manilgi sang ayukta sada maripu mapal nuktilda sada nipu oiki ngasi nong sukide Hauseroi badang ngasig maroi bapau amuka na pijari akan bercaksin thorang loina na humpu kanipal suba Republic Day gi thoram Manipur da su pangthokre Gorkom yang na tongan ba lalolup singna Republic Day boycott tawduna kaukiba total shutdown na Manipur gi mau sagi punchida chawna kai ba pikre amade Rani Gajin Yugi Chahi Chamaga Anish Bama Pokemon Thoram Tongan Mamapum Singda Pantok Nakre Yasigidi ISTV na pijama pau matang sa dalojere niyang tabi besingo amukana Nasimak Ice TV Network ta lengdirakna isagi apamba miyamda phongdoknabagi khudong chaba lawbiu numit khudingi numidang waram pung taruk tabam tangda adongi pukningi wahay adongi kendrogi miyamda phongdokpiu Election 2017 the only special election 2017 candidates program at Ice TV Sangai channel Siri Gaurasandrai Namo Purba Samda Aikoi Kwaibu Konbirambi Nengthem Samayum Ongbi Fazabi Sizana Magi Nung Sizaraba Imung Manung Sagainatai Amadi Marum Mapang Kwai Punamapu Thadok Lamnaga Haukiba January ki Tang Taraga Nipan Yumjaga Sanameta Siri Guru ki Kipadige Best Olaga Tulsi Dasini Haibanam Pangjatuna Brindaban Prapti Oikre Lakriba January ki Tang Kungo Humdoi Anbaning Thaukaban Numita Asi Sanjay Lokhat Charaga Lakriba January ki Tang Kuntraga Mathoi Leba Pokpa Numita Laikhidrabigi Sardadin Thokle Opalaksa Sida Brahman Vaishnav Marumapang Khwai Punamakna Matam San Lingbidaktuna Harinam Sarban Tawidanaba ISTV ki Thongda Noluksari ba Rajkumari Tampasana Devi Masanupi Rajkumar Janmen Joy Singh Masanupa Amasung Imung Manung Naurem Thong Khulem Laikai Chicheje sidi wakala noibe walida Kana haiba Nage wanade Angang nang yam khangmaliko Firon fajaba mayam seli dudi Kainu taiduna Ising na pungtaw tawre Wai taibo bo admai taibra Ising na pungtaw tawre heba Mi pumna mang makwang tikta na sirani ne Kari nupino ne sibo Aina kwa amtang layu lau hairaga nang di sida ising haidoga sana lai cha waire Jangan tu tabse ayang wai kok jiang awe Ai sungor nin heli semba Ya sida saksa khoma ma phaw chaning na hupangamde Yumsida imungsigi mi amona nong lakwa mibu nakha taba nachana naw ne na khanba ngamda mibu kmaino wachige na pung kun mari kok to da khanna neidra leido kayam kuina imungsida ingta pa por kadage chakhuli chakhate abse nuina khali wakhal do madun tak
kan di kho community azurena karuna bam samba me bam kho rong mai sa me akai zam tribe ni pupo gan korena bamgang na akai zam cultural identity akhani traditional azute ngakna indigenous tribe kurung kho akai zam kabui tribe ni akhare nangna de ai rui zeliang mai nangna de a khangai liang mai ai rui zeliang mai ni nangna de a khangai liang mai ni nangna de ning lo ra bai mai ta nang roi a panti hai nang khang na de Pangtuk Saragani Lagliba February Gitang Manga Degi Hauraga Ahanba Marina Spring Cup 2017 7A Side Open Football Tournament Form Lobikiba Saruk Yaningba Club Singna Lagliba Tang Ama Pawagi Manungda WAC Ground Singdamaida Form Thazin Biu Winner cash prize 50,000 plus trophy Runner up